USA की प्रेसिडेंट डोनाल्ड ट्रम्प ना इंडिया की प्राइम मिनिस्टर मोदी, रशिया की प्रेसिडेंट पुतिन अमदी चाइना की प्रेसिडेंट शी जिनपिंग मखोई अहुम पुलपना मीटिंग अमदा लेपमिनबगी फोटो अमा US की प्रेसिडेंट ट्रम्प ना सोशल मीडिया दा शेयर तौरखी। महाकी पोस्ट अदु थुना यांगना वायरल ओइरखी। मोदी, पुतिन अमदी शी जिनपिंग मखोई अहुमना लेपमिनबगी फोटो अदु यामना क्लोज ओइना मरुप मपांग ओइबगी नुसिनबगी मम्मी अदुगी फोटो अदुनी। हाइरिबा मदुगी फोटो अदु US की प्रेसिडेंट ट्रम्प ना पॉलिटिकल पॉइंट दा महाकना पुथरोखिबनी। इमेज अदु दा महाकना असुमना पल्ली मदुदी We have lost India and Russia to darkest China। मसिगी वहाई परेंग मतेक असिना फोंदोक्लिबा अदुदी इंडिया अमदी रशिया ना USA गा नक्सिनबगी महुत्ता चाइना गा ओइना हेना मरी असि क्लोज ओइसिनख्रे हाइना US की प्रेसिडेंट ट्रम्प ना sarcastically ओइना महाकना सजेस्ट तौबनी। मसिगी सिंगल फोटो असिदा करी मरमगिदमक्ता प्रेसिडेंट ट्रम्प ना महाकना थोइदोकना खंजिलुबनो हाइबा तारगदी लेबाक अहुम मसिना लैनरिबा पॉलिटिकल की ओइबा मरी असि हेना कॉम्प्लिकेटेड ओइख्रे हाइना प्रेसिडेंट ट्रम्प की मफमदा मंगोंदा जेलस ओइबा पोकप अदुनी। सोशल मीडिया दा महाकना पोस्ट तौरखिबा वाफम अदुना मरम ओइरगा इंडिया मदी USA अनिगी डिप्लोमेटिक की मरी असि थुपसिनख्रे हाइना तोंगान तोंगानबा मीडिया कया अमदा वायरल ओइरखी। मसि तसेंगना प्रेसिडेंट ट्रम्प ना फोंदोखिबा वाफम अदुदी हंदक्ता चाइना दा फांगथोखिबा ASEAN की समिटता चाइनीज प्रेसिडेंट शी जिनपिंग, रशिया की प्रेसिडेंट व्लादिमीर पुतिन, इंडिया की प्राइम मिनिस्टर मोदी मखोई अहुम याउना तोंगान तोंगान ASEAN की समिट की मेंबर सिंगा पुलप पुनसिलगा ASEAN की समिट अदु माई पाकना पांगथोखिबा अदुदा US प्रेसिडेंट ट्रम्प ना कलक खमनबा फाव हौखिबनी। मसिगी मतुंग तारकपदा अमुक सेप्टेम्बर की तांग अहुमदा चाइना दा मिलिटरी परेड पांगथोखिबा अदुदा नॉर्थ कोरिया की लीडर किम जोंग उन अमदी रशिया की प्रेसिडेंट पुतिन याउना चाइनीज प्रेसिडेंट शी जिनपिंग मखोई अहुम यामना क्लोज ओइना पुनखिबा असिका मसिगी मतुंग तारकपदा प्रेसिडेंट ट्रम्प ना मंगोंदा जेलस काबा हौरखिबनी। अदुबु मसिगी मतांग असिदा US की प्रेसिडेंट ट्रम्प ना इंडिया अमदी अमेरिका लैबा अनिसिगी डिप्लोमेटिक की मरी असि लोइसिनरे हाइबगी वफम अमा लाकपा असिदा इंडिया ना मसिदा याद्री। मसिदा इंडिया ना हारिबना अमेरिका अमदी इंडिया लैबा अनि असि यामना नुंसिनबा मरुप मपांग ओइबगी मरी असि अदुमक लेरी। इंडिया अमदी अमेरिका अनिगी मरक्ता येंथिनबा अमता लेते हाइना फोंदोखिबा सिनी। मसिगी मरमदी अमेरिका अमदी इंडिया लैबा अनि असि कमन गोल लै अमदी लैबा अनिगी मरक्ता मतम कयागी ममांगदगी अफबा मरी थमलगा लाखी। लैबा अनिगी मरक्ता अमगा रेस्पेक्ट तौनी मरम अदुना लैबा अनि असिगी नुंसिनबा मरी मरुप मपांग ओइबा असि कैदोंगैदा मुथतपा यारोय मांगहनबा यारोय मतम कुइना अदुमक मखा ताना नुंसिनबगी मरी असि थमगनी हाइबा असिनी इंडियाना फोंदोखिबा असिदा। मसी फन ओइबा तारगसु USA की प्रेसिडेंट ट्रम्प ना थागतखिबा पोस्ट अदुना मनुंगदा फोंदोक्लिबा अर्थ अदुदी मतम पुमनमक्ता अमेरिकाना इंडिया, रशिया, चाइना लैबाक अहुम मसी पुनसिनखिबा तारे मखोई अहुम मसिना क्लोज ओइबा तारगदी अमेरिका दा यामना चावबा चैलेंज अमा मायोक्नरगनी हाइबसि खंगी। चाइना, रशिया, इंडिया लैबाक अहुम मसिना यामना क्लोज ओइना पुनखिबा तारगदी वेस्टर्न की इन्फ्लुएंस दा साउना सिंगनबा कया अमा लाकनी हाइबसि US प्रेसिडेंट ट्रम्प ना खंगी। मसिदा अमेरिका दा हेना निंगदोन पोंबा अमदी पाखतपा फाउरिबा अदुदी मालेम मसिदा शक्ति लैबा लैबाक अहुम चाइना, रशिया, इंडिया ना मखोई अहुम मसिना यामना क्लोज ओइना पुलप पुल्लगा थबक कया अमा तौमिनरकपा तारगदी क्लोज ओइना पुलकपा तारगदी मखोइना मालेम मसिदा यामना शक्ति लैबा लैबाक हाइबदु ओइरगनी। मसिना मरम ओइरगा मालेम मसिदा अमेरिका याउना नोंसुप लैबाक सिंगी मपांग सिंगसिना इन्फ्लुएंस पीरिबा असि हंथरकनी। मसिना मरम ओइरगा वेस्टर्न ब्लॉक अमदी ईस्टर्न ब्लॉक की मरक्ता साउना सिंगनबा लाकपगा इरोइनाना मतम अमगी कोल्ड वार की मतमदा USSR अमदी USA अनिगी मरक्ता मुक्नबा अदुगुमना हाइरिबा शक्ति लैख्रबा ग्रुप अनि असि मुक्नरक्तुना अमेरिका की मपांगल असि हंथरकनी हाइबसिदा मिपाइबा अमदी पाखतपा फाउरिबनी। ममांगदा निंगसिंगबा याबा अमना प्रेसिडेंट ट्रम्प ना इंडिया की मथक्ता 50% की टेरिफ हेक लाउथोखिबदगी लैबाक अनिगी मरक्ता डिप्लोमेटिक की मरी असि यामना सोक्सिनखी। मसिगा इरोइनाना प्रेसिडेंट ट्रम्प की एडवाइजर पीटर नाबारो हारिबा मिसक अदुना इंडिया की मरमदा नेगेटिव ओइबा वाफम कया अमसु फोंदोखिबा लैखी। महाकना इंडिया असिबु साउना मराल सिरी मदुदी इंडिया अमदी अमेरिका लैबाक अनि असिगी मरक्ता तौनरिबा ट्रेड असिदा इंडिया ना अमेरिका की गुड्स सिंगदा टैक्स चाउन चाउन लौई अमदी
India amadi America anigi marakta lairiba trade asida India nadi America da pothok kaya ama masing yamna yonsilaki aduga America gi pothok singbudi India na masing yamna layu haiba yade haina India sibu sauna maral siri masigi India gi thaudo asina takle madudi India na America ga trade taunabada interest leitre haiba takpani masina maram oiraga laiba anisigi marakta diplomatic ki marida sauna akaiba asi lakpani haina su phongdoki mataw asum tauna President Trump gi advisor gi wafam asi India na yade mahakna masibu India amadi America laiba anisigi marakta leiriba fajakraba mari asi manghannaba honamani mahakna anti India gi oiba comment sing piraga misleading tawre haina su India na Trump gi advisor na phongdoliba wafam madubu reject tawkhibani India gi mafamdadi America na 50% gi tariff asi wangna thamba taragasu laiba anigi marakta leiriba marup mapang oibagi fajaraba mari asi kaidonungda manghalloi amadi makhatana adumak thamgani hainasu India gi maigaidagi phongdokhibani aduga nakalamromda President Trump amadi mahaki advisor na sumda khalli madudi handak marak India na Russia amadi China ga hena close oirakpasina maram oiraga America gi against ta India na thabak kaya ama tawi hainasu makoina khalli handaki matang asida President Trump na Prime Minister Modi ga wari sanaba faunaba kayarak hanna honaki adubu Modi na masida thawa sadaba laithokpa kaya ama tawkhibasina maram oiraga President Trump da yamna thamoi sokhiba amadi ningdon pomba phaukhibani asumna asigumba India gi thawong asina US ki President Trump na khanki madudi India na makhata na America ga partner oiba pamdre interest leitre Russia amadi China ga punsillaga thabak tawinaba pamlaba male hainasu President Trump na khankhibani matawasum tawna masigi matung tarakpada America amadi India laibak anigi marakta lainaramba marida tammangamdaba mawong amada lakpasina maram oiraga US ki President Trump na makhata na India ga diplomatic ki mari asi thamlaroi haina phongdokhiba wafam masida India na reject tawkhiba masida India na makhata na America ga marup mapang oibagi mari asi adumak thamkhigani America ga India ga yengthinaba laite haina phongdokhiba wafam asida India na America asibu kibagira natragana manungda kari policy leibano haibasisu wahang amani masigi mieng asida malemgi mitmangda India na America ga khak satminai natragana India ga China ga mari fakhre China ga khak satminai haibasi malemgi mitmangda asumna uhonmasu famde haibadi masigi matang asida malemgi tungan ba laibak singa India ga marup mapang oina adumak satminaba fami amadi one sided ta India na tongsillaga leiba adu malemgi mitmangda uhonba pamdabani masina hainingliba adudi India na Russia natragana China natragana America ga one sided ta yamna close oina leiba adu pamde India na malemgi atei leibak singi mitmangda leibak khudingmakka satminaba famba marup mapang oiraga santi laina neutral oiraga leiba adu uhaningi haibadi India na malemgi tungan ba leibak sing asida mahaki yeknaba muknaba amata leite leibak khudingmak marup mapang oina adumak satminaba fami haiba asini nakalamromda USA na India gi mathakta 50% gi tariff yak lauthokkhibadagi hanna yengthinaramba leibak India amadi China leibak ani asigi mari asi henna phagalakpa uba asida US President Trump da henna ningdon pomba amadi khuidau sawanba haibatu pokhi panba yai jumthangnaba China amadi India leibak ani asina hanna mari fatringaida China na India da trade restriction kaya ama thamlami asumna mamangda China na India da maru oiba item kaya ama yonmada athingba thamlamki masigi manung channa India na mathau taba fertilizer art mineral amadi medicine kaya ama China na India da yonbagi thabak asida athingba thamlamkhibani adubu China India handaki mari asi khara phagalakpana maram oiraga hairiba China na India gi mathakta athingba thamlamba adu hairiba limit sing adu lauthokre hojikti leibak ani gi oiba trade asi amuk hanna hore asumna China India hanagumna athingba thamlamba adu trade tawnaba haunakhiba amadi India China ani gi marakta direct flight service hek haukhibadagi malemgi mitmangda China India yengthinaba adu hanthakre leiba ani asigi mari asi fagre haibasi mayak sengna utkhi India China ani gi marakta still manungda compete tawba taragasu amadi leiba ani gi marakta politically oina wakhal manadaba taragasu handaki matang asida
tension khara makhai di hanthare haibasi mayak sengna takli masigi matung tarakpada ahongba ama haiba taragadi President Trump na Russia amadi India asi America gi oina mangjare America amadi India laiba ani gi oiba diplomatic gi mari asi tatnare haina hek lauthokraba matungda ikan kanadana President Trump na amuk U-turn gi thawong ama chatharakki haibadi White House da press media singi mamang da President Trump na India America ani gi lainari ba mari amadi Prime Minister Modi gi matang da mahakna inau ba statement amasu phongdokhi masigi mamang da mahakna social media da post tawkhiba aduda miyam da confuse ama leihalaba matungda mikup khara leiraga mahakna amuka India amadi America laiba ani asi matam pumnamakta chatminagadaba marup mapang oiba mari afaba laibak singni haina singthaki amadi Prime Minister Modi bu great Prime Minister ni great leader ni haina matam pumnamakta marup oinaga leigani haina su phongdokhiwani asumna President Trump na U-turn gi thawong ama chatharakpa sida malem gi miyamna amadi Indian singna angakpasu phaunaki masina mayak singna takle madudi India amadi America laiba ani asi hojik phauba mari adumak phari haiba sini mataw asum tawna President Trump na White House ta Prime Minister Modi bu thagatpa phongdokhiba amadi America India gi mari asi yamna strong oiba tung koina chatkadaba marup mapang oibagi mari ni haina singtha khiba masigi matung tarakpada Prime Minister Modi amadi India gi External Affairs Minister S Joysankar yauna tongan ba India gi diplomat singna America gi positive oiba thawong adubu thagatpa phongdokhi mataw asum tawna handak marak malem asida thokliba drama maya masi leibak amaga lainaba mari gi diplomacy gi matangdani masida US ki President Trump na Russia China India handak marak mari khara farakpa close oina pulakpa asida kalakpa khambanba amadi mi paiba phawba asini masida amuk India na uningba asina malem asida India hairiba leibak asidi one sided ta thabak tawde leibak khudimaka marup oiba pami mahaki yengthinaba yiknaba leibak amata leite haiba dusu utli malemda sakti leiba achoba leibak sing USA China Russia India na masa gi oiba interest sing asi protect tawnaba honaba aduni